mayam punamupo hanbamaktada taramnoksabagga loinina ikongona khurumjari ngasi amuk puduna daksariba movie sigi maming Fight Club. Movie se 1999 da release tawkiba American action crime thriller category da based over movie amani. Movie sigi director David Fincher, producer na Art Linson, Sean Chaffin amadi Rose Grayson Bell na oiri. Movie se 1996 da puthokhiba Chuck Palahniuk ki novel Fight Club da based tawduna puthokpani. Rating sing di IMDb da 10 gi manungda 8.8 stars ke rating phangli. Rotten Tomatoes da 81% fresh oiri. Google users na 92% gi like piba film amani. Wari si kari karam tawbage haiba mayam puna khangminarasi. Movie siga hanba sinmakada miyui ani amana amagi makhanawda nongmai namlaga leiba ulei. Nongmai pariba miyui sigi maming na Tyler Durden. Aduga atopa miyui sigi maming chapchana kari thonmanu haiba movie sida uthokte. Mabu narrator amagumna khangnei. Kari gum matamdana magi maming se Jack kawbugumnai khoida uhalli. Aduna wari se hena gyan tanabagidamak magi mamingu Jack haina khangminasi. Aduga chatharakadoriba wari khudimak magi punsi warini. Mana narrator ama oina wari liraga ikhoida kanghallakadoribani. Hauzik Jack na magi background khonjel da wafam khara khanganduna hairi. Chinban da nongmai matona menchinduna leiraga karamna wangang bangamgadoribano. Mikup kharagi oinadi Tyler na control toriba demolition plan phawba kaukthokuna khallaga leikhi. Mana chinban na namlakliba nongmai asibu mot pajala mot tabajala. Aikhoina hauzik leiribasi theater gi mamang thangba sitta phamlaga film yengmagi mawongtani. Project Mayhem ge demolition committee na mangdu oriba building kya uful loina thugaina bagidamak bomb plan tawduna thamkhre. Minute ani gi manungda loinamak pokharatuna building kya uful lon khragani. Wafamasi aina khanglibagi maram Tyler na khangbagini. Khanghaudana aingonda khalakhi. Nongmai bomb revolution masi khudimak mala singer kowa nupi amagasu loina mari leni haiba wafam phongdokli. Masigi matungdana movie si haukraba matam mamuk ulai. Masdai khuna Jack pu automobile recall specialist oina thabak tawduna leiba uri. Magi thabakna company na puthokliba gari singda yaraktaba natragana accident gumba thoklagasu madugi matangda investigate tawraga imung manungda insurance pibagi thabakni. Tawbadabu mana tawriba thabagasida apenba haibadudi oide. Makhal makha kya ke luxury oiba item khudimak magi su amata watana lei. Ana wanuba thorakpa potchai furniture item bu oigira. Hek uruba khudimak loina leiduna amata watana thamli. Aduhu awatpa amata leitre haiduna su magi mathamoida penba santi haibadudi phangma ngamdri. Maduda sunnatana magi masada tumba yadwagi leina haibadi insomnia nari. Leina asina maram oraga mana tumlaktaba tha taruk phazillakadore. Tumthanaba phana kanna honarabasu upai sungai leitre. Masdagi mahak doctor amagi manakta laklaga mana tumba yadribasi tha taruk phazillakadore. Karigumba ngahak tumdure khanduna makeup thorakpadana kadai danu khangdaba mafamsingda hekta lerami. Kamdongna mafam maduda chalibanu haibasu gyan taba ngamde. Yaragadi phajana tumnaba guli amatang ibiu natrabadi siba tare haijarami. Adubu doctor asina hairi. Insomnia na nangbu kaidungda sihalloi. Nanguna leiriba laina se hidakna phagadaba nate. Phajana pothaba mathau tai. Nangi punsi mahing leiriba lifestyle semdukka mathau tai. Madu semduklaba matungda tamna masa mathanta phajarakadabani hairi. Jackna Nate doctor ai khangba ngamsilakre adomna ai yawaba chaina khangbidre haijai. Doctor na nangi do awaba chaina kaude tasingba awaba chaina uba pamlaba Tuesday khudingi testicular cancer patient mayamgi punpham mamada chalu haidra mafam mama takaklami. Matang asidai khuna screen da miyu ma high fat ubagum tauri amuksu uramlaga amuksu hektabak mangki masigi maram kariginu haibadi kona khangba ngamgani. Asumna numidasigi numidangda Jack doctor na harakleba cancer patient mayamgi unafam meditation tawfam amada lakli. Mafam masida masing yamlaba cancer lainabu lanthengdariba miyoi kya ikoi koina phamduna leiba uri. Makoi masel amada masa gi lainariba awaba warising tamnaraga pendaba mathamoida leiriba ningamdaba singbu kaukthoknaba honari. Maramdi hainaba lei awaba chainadi thamoida phumlaga kanada su haidoktana leigadabagi saruk kanagumba amada tamthoklaga thamoida leiriba awaba chaina maisakadu kokpa ngamgani. Madumak session asida pangthoklibani. Asumna Jack su makoi mayamgi marakta cancer patient ama saatuna phamlei. Hauzik patient khudimak magi pendaba masa da thengnariba awaba kya mathang phongdoknaraba matung magi partner amamam khalhalle. Aduga amada makoi gi punsigi wari tamnaduna pena kamna halami. Masida Jackka Bob ko wamiu yamaga partner tare. Bob na mangonda kolaga kaptuna magi awaba phongdokli. Bob testicular cancer naraba miu yamani maduna maram oraga magi testis lauthokre.
ꯃꯁꯤ ꯍꯦꯛ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯍꯣꯔꯃꯣꯟꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯣꯏꯔꯛꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯁꯤꯡꯅꯁꯨ ꯃꯥꯒꯤ ꯀꯣꯜ ꯑꯃꯠꯇ ꯄꯥꯏꯈꯠꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯒ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ ꯃꯥꯅ ꯀꯞꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯖꯦꯛꯇ ꯅꯪꯁꯨ ꯀꯞꯄꯨ ꯍꯥꯏꯔꯤ ꯖꯦꯛꯇꯤ ꯇꯁꯦꯡꯅ ꯀꯦꯟꯁꯔ ꯂꯩꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯑꯗꯨꯕꯨ ꯕꯣꯕꯀꯤ ꯋꯥꯔꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯊꯃꯣꯏ ꯄꯦꯟꯅ ꯀꯞꯊꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯐꯪꯂꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯟꯁꯔ ꯄꯦꯁꯦꯟꯁꯤꯡꯒꯤ ꯄꯨꯟꯐꯝꯗ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯅ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯏꯟꯁꯣꯝꯅꯤꯌꯥꯕꯨ ꯐꯍꯟꯅꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯔꯛꯂꯦ ꯑꯣꯐꯤꯁꯇꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯖꯣꯏꯟ ꯇꯧꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯔꯒ ꯀꯞꯄ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯂꯤ ꯑꯁꯨꯝ ꯇꯧꯔꯒ ꯃꯥꯒꯤ ꯂꯩꯅꯥꯁꯨ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯦ ꯕꯣꯕꯅꯁꯨ ꯖꯦꯛ ꯑꯁꯤ ꯃꯥꯒꯨꯝꯅ ꯇꯦꯁꯇꯤꯀꯜꯁ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯈꯟꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯅꯣꯡꯃ ꯃꯥꯅ ꯕꯣꯕꯇ ꯀꯣꯜꯂꯒ ꯀꯞꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤꯁꯤꯅ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯖꯦꯛꯅ ꯄꯟꯈꯤꯕ ꯃꯥꯂꯥ ꯁꯤꯡꯒꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯃꯥꯁꯨ ꯀꯦꯟꯁꯔ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯅꯕ ꯂꯥꯛꯄ ꯑꯣꯏꯔꯝꯈꯤ ꯇꯧꯕꯇꯕꯨ ꯖꯦꯛꯅ ꯃꯥꯂꯥ ꯑꯁꯤ ꯃꯈꯜ ꯑꯃꯗꯒꯤ ꯀꯦꯟꯁꯔ ꯅꯥꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯥꯒ ꯃꯥꯂꯥꯒ ꯃꯃꯥꯡꯗ ꯐ꯭ꯔꯤ ꯑꯦꯟꯗ ꯀ꯭ꯂꯤꯌꯔ ꯒ꯭ꯔꯨꯞꯇꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯃꯥꯂꯥꯅ ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯍꯦꯛ ꯇꯧꯔꯛꯄ ꯅꯨꯃꯤꯠꯇꯒꯤꯗꯤ ꯖꯦꯛꯀꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯃꯥꯂꯥ ꯑꯁꯤ ꯇꯧꯁꯤꯟꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯈꯪꯕꯒꯤꯅꯤ ꯃꯥꯂꯥꯅꯁꯨ ꯃꯥꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯖꯦꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯟꯁꯔ ꯒ꯭ꯔꯨꯞꯁꯤꯡꯗ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯆꯠꯂꯤꯕ ꯒ꯭ꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯥꯂꯥꯁꯨ ꯍꯦꯛꯇ ꯂꯥꯛꯂꯤ ꯃꯥꯂꯥꯅ ꯒ꯭ꯔꯨꯞ ꯖꯣꯏꯟ ꯇꯧꯕ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯄꯤꯔꯤꯕ ꯐ꯭ꯔꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯆꯥꯊꯣꯛꯄ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯥꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯤ ꯃꯥꯂꯥ ꯍꯥꯏꯕꯤ ꯃꯤꯅꯝꯕꯤ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯒꯤꯁꯤ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯅꯪꯒꯤ ꯅꯁꯥꯗ ꯃꯈꯜ ꯑꯃꯗꯒꯤ ꯀꯦꯟꯁꯔ ꯂꯩꯅꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯍꯦꯛ ꯂꯥꯛꯂꯕ ꯅꯪꯒꯤ ꯑꯔꯣꯟꯕ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯗꯞ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯥꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯒ ꯂꯣꯏꯔꯦ ꯅꯪꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯖꯦꯛꯁꯨ ꯎꯄꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯈꯥꯏꯗꯣꯛꯅꯔꯒ ꯀꯦꯟꯁꯔ ꯒ꯭ꯔꯨꯞ ꯖꯣꯏꯟ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯦ ꯃꯥꯂꯥꯗ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯅ ꯖꯦꯛ ꯂꯥꯛꯂꯔꯣꯏ ꯑꯗꯨꯒ ꯖꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯅ ꯃꯥꯂꯥ ꯂꯥꯛꯇꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ ꯀꯔꯤꯒꯨꯝꯕ ꯃꯔꯛꯇ ꯅꯨꯃꯤꯠ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯅꯁꯤ ꯍꯥꯏꯗꯨꯅ ꯀꯟꯇꯦꯛ ꯅꯝꯕꯔ ꯐꯥꯎꯕ ꯂꯧꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯖꯦꯛꯁꯨ ꯃꯥꯒꯤ ꯊꯕꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯀꯌꯥꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯦ ꯊꯕꯛꯁꯨ ꯆꯤꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯟꯁꯔ ꯒ꯭ꯔꯨꯞꯁꯨ ꯖꯣꯏꯟ ꯇꯧꯕ ꯐꯪꯗ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯂꯩꯅꯥꯒꯤ ꯐꯤꯕꯝꯁꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯄ꯭ꯂꯦꯟꯃꯛꯇ ꯇꯣꯡꯗꯨꯅ ꯆꯠꯂꯒꯁꯨ ꯄꯥꯏꯈꯠꯂꯝꯗꯥꯏ ꯅꯠꯇ꯭ꯔꯒꯅ ꯇꯥꯔꯝꯗꯥꯏꯗ ꯀꯥꯏꯔꯒꯗꯤ ꯐꯒꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯥꯏꯔꯤꯉꯩꯗ ꯊꯨꯝꯖꯤꯜꯂꯒ ꯁꯤꯔꯕꯒꯤ ꯃꯪꯂꯥꯟꯗ ꯃꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯕꯣꯔꯤꯡ ꯆꯨꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯄꯥꯝꯂꯛꯇ꯭ꯔꯦ ꯇꯨꯝꯂꯛꯇꯕ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜꯁꯨ ꯖꯥꯠ ꯄꯪꯈꯟꯗ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯃꯥꯅ ꯐ꯭ꯂꯥꯏꯠꯇ ꯍꯥꯏꯐꯦꯠꯇꯪ ꯃꯤꯠ ꯎꯏꯁꯤꯜꯂꯨꯔꯒ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯅꯥꯀꯜꯗ ꯃꯤꯑꯣꯏ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯥꯏꯂꯔ ꯗꯔꯗꯟ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄ ꯁꯔꯨꯛꯇ ꯎꯈꯤꯕ ꯖꯦꯛꯀꯤ ꯃꯆꯤꯟ ꯕꯥꯅ ꯅꯣꯡꯃꯩꯅ ꯅꯝꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯀꯝꯗꯧꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯦ ꯇꯥꯏꯂꯔꯅ ꯃꯍꯥꯛ ꯁꯥꯄꯣꯟ ꯁꯥꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯅ ꯕꯣꯝ ꯐꯥꯎꯕ ꯁꯥꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯖꯦꯛꯇ ꯈꯪꯍꯜꯂꯛꯏ ꯃꯥꯅ ꯃꯁꯤ ꯈꯪꯍꯜꯂꯛꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯎ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯔꯗꯁꯨ ꯄꯤꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯂꯤꯕ ꯕꯦꯒꯁꯨ ꯃꯈꯜ ꯆꯞ ꯃꯥꯟꯅꯩ ꯇꯥꯏꯂꯔ ꯗꯔꯗꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯝꯆꯠ ꯁꯥꯖꯠꯇꯤ ꯖꯦꯛꯀ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯒꯟꯕ ꯃꯁꯥꯗ ꯑꯀꯤ ꯑꯈꯪ ꯂꯩꯇꯕ ꯃꯤꯑꯣꯏꯅꯤ ꯇꯧꯒꯦꯇ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅ ꯑꯣꯏꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯗꯨꯃꯛꯅꯤ ꯃꯥꯅ ꯑꯣꯏꯔꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯇꯥꯏꯂꯔ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯖꯦꯛꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯀꯥ ꯄꯨꯝꯕ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯀꯝꯗꯧꯅ ꯃꯩ ꯍꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒ ꯀꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯈꯤ ꯃꯥꯗꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯂꯩꯃꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯄꯣꯠꯆꯩ ꯈꯔꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯔꯛꯁꯤꯗ ꯃꯥꯂꯥꯒꯤ ꯅꯝꯕꯔ ꯏꯕ ꯆꯦ ꯑꯗꯨꯁꯨ ꯌꯥꯎꯔꯝꯈꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯩꯐꯝ ꯍꯪꯅꯕꯒꯤꯗꯃꯛ ꯐꯣꯟ ꯕꯨꯠ ꯑꯃꯗꯒꯤ ꯃꯥꯂꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯤ ꯑꯗꯨꯕु ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯝꯂꯛꯇꯕꯅ ꯀꯣꯜ ꯑꯁꯤ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯑꯃꯨꯛ ꯀꯛꯊꯠꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏ ꯃꯉꯣꯟꯗ ꯇꯥꯏꯂꯔꯅ ꯄꯤꯔꯛꯈꯤꯕ ꯀꯥꯔꯗ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯥꯔꯗꯇ ꯌꯥꯎꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯗꯥꯏꯜ ꯇꯧꯔꯦ ꯑꯗꯨꯕꯨ ꯀꯣꯜ ꯑꯁꯤꯗꯤ ꯄꯥꯏꯈꯠꯂꯛꯂꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯆꯠꯈꯤꯅꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯐꯣꯟ ꯕꯨꯠꯇ ꯀꯣꯜ ꯑꯃ ꯇꯧꯁꯤꯜꯂꯛꯂꯦ ꯃꯥꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯥꯏꯂꯔ ꯗꯔꯗꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯥꯅ ꯇꯥꯏꯂꯔ ꯗꯔꯗꯟꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯦꯌꯔꯄ꯭ꯂꯦꯟꯗ ꯊꯦꯡꯅꯈꯤꯕꯗꯨꯅꯤ ꯍꯧꯖꯤꯛꯇ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯍꯥꯏꯖꯩ ꯇꯥꯏꯂꯔꯅ
ꯍꯣꯏꯅꯦ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯛꯄꯅꯤ ꯑꯩꯗꯤ ꯑꯇꯣꯞꯄꯒꯤ ꯀꯣꯜ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯈꯣꯏ ꯑꯅꯤ ꯕꯥꯔ ꯑꯃꯗ ꯊꯦꯡꯅꯔꯦ ꯕꯥꯔꯗ ꯐꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯡꯉꯥꯎ ꯍꯤꯗꯥꯛ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯖꯦꯛꯇꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯌꯨꯝꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈꯤꯕ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝꯁꯤꯡ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯇꯤꯚꯤ ꯔꯤꯐ꯭ꯔꯤꯖꯔꯦꯇꯔ ꯗ꯭ꯔꯦꯁꯅꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯊꯃꯣꯏꯁꯤ ꯆꯥꯛꯄꯅ ꯂꯣꯏꯔꯦ ꯃꯔꯝꯗꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯂꯩꯖꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇꯃꯛ ꯂꯩꯅꯕ ꯄ꯭ꯂꯥꯟ ꯇꯧꯅꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯅꯤ ꯃꯥꯒꯤ ꯃꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯒꯅꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯟꯖꯨꯃꯔ ꯑꯣꯜꯂꯦ ꯑꯇꯥꯡꯕ ꯄꯣꯠꯆꯩ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯩꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩ ꯑꯗꯨꯕꯨ ꯃꯗꯨ ꯂꯩꯔꯕꯁꯨ ꯌꯥꯕ ꯂꯩꯗꯕꯁꯨ ꯌꯥꯕ ꯉꯥꯛꯇꯅꯤ ꯁꯣ ꯇꯧꯅꯕꯒꯤꯗꯃꯛ ꯂꯩꯕ ꯃꯤꯑꯣꯏꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯏꯒꯣ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯗ ꯃꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁ ꯑꯃ ꯎꯠꯊꯣꯛꯅꯕ ꯇꯧꯕ ꯉꯥꯛꯇꯅꯤ ꯃꯗꯨꯅ ꯃꯈꯣꯏꯁꯤ ꯃꯥꯂꯦꯝꯗ ꯌꯥꯝꯅ ꯄꯥꯔꯐꯦꯛ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯎꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯑꯃꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯌꯥꯝꯅ ꯂꯥꯕꯨꯕꯨ ꯍꯥꯏꯅ ꯄꯪꯂꯩꯗ ꯂꯩꯅꯈꯤ ꯃꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯣ ꯇꯧꯅꯕ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯉꯝꯂꯦ ꯍꯥꯏꯕ ꯎꯠꯅꯕ ꯈꯛꯀꯤꯅꯤ ꯂꯩꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯠꯊꯣꯛꯇꯅ ꯇꯣꯛꯉꯝꯂꯣꯏ ꯇꯧꯕꯇꯕꯨ ꯃꯗꯨ ꯂꯩꯔꯕꯁꯨ ꯌꯥꯕ ꯂꯩꯗ꯭ꯔꯕꯁꯨ ꯌꯥꯕ ꯄꯣꯠꯁꯛꯅꯤ ꯊꯝꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯗ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨ ꯈꯛꯇꯃꯛ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕ ꯇꯝꯁꯤ ꯁꯣ ꯑꯣꯐꯀꯤ ꯀꯥꯟꯅꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯈꯤꯕ ꯂꯥꯕꯨꯕꯨ ꯗꯁꯕꯤꯟ ꯌꯧꯕꯁꯨ ꯌꯥꯎꯔꯝꯂꯒꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯋꯥꯔꯤꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯒ ꯀꯣꯡꯉꯥꯎ ꯍꯤꯗꯥꯛꯁꯨ ꯐꯖꯅ ꯊꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯔꯛꯄꯒ ꯖꯦꯛꯅ ꯑꯩ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯍꯣꯇꯦꯜ ꯑꯃ ꯊꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯌꯨꯝꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯥꯏꯂꯔꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤꯕꯗꯨ ꯂꯩꯐꯝ ꯍꯪꯅꯕ ꯅꯠꯇ꯭ꯔꯥ ꯖꯦꯛꯅꯗꯤ ꯅꯠꯇꯦ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯑꯩꯒ ꯎꯅꯕ ꯄꯥꯝꯂꯤꯕꯁꯤ ꯃꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯖꯦꯛꯅ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯂꯤ ꯇꯥꯏꯂꯔꯅ ꯀꯔꯤ ꯃꯔꯝꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯗꯣ ꯅꯪ ꯑꯩꯒꯤꯗꯃꯛ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯁꯦ ꯑꯩꯉꯣꯟꯗ ꯀꯤꯟꯅ ꯑꯃꯨꯛꯇ ꯀꯟꯅ ꯊꯤꯜꯂꯛꯎ ꯍꯥꯏꯔꯤ ꯃꯁꯤ ꯇꯥꯕꯗ ꯖꯦꯛꯇꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯀꯅꯥꯅꯕꯨ ꯀꯤꯟꯅ ꯊꯤꯜꯂꯛꯅꯕ ꯍꯥꯏꯅꯕꯒꯦ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯥꯏꯂꯔꯒꯤ ꯋꯥꯐꯝ ꯈꯔ ꯖꯦꯛꯅ ꯂꯤꯗꯨꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯏ ꯃꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯥꯏꯂꯔ ꯃꯨꯚꯤ ꯊꯤꯌꯦꯇꯔ ꯑꯃꯗ ꯄꯥꯔꯠ ꯇꯥꯏꯝ ꯄ꯭ꯔꯣꯖꯦꯛꯁꯅꯤꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯈꯤ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯕꯣꯔꯤꯡ ꯆꯨꯕ ꯊꯕꯛ ꯑꯁꯤ ꯃꯉꯣꯟꯗ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯐꯦꯃꯤꯂꯤ ꯐꯤꯜꯝꯒꯤ ꯔꯤꯜꯁꯤꯡꯗ ꯑꯦꯗꯜꯠ ꯐꯤꯜꯝꯒꯤ ꯁꯤꯟ ꯃꯇꯦꯛ ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯟ ꯃꯇꯦꯛ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯔꯒ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯧꯕꯇꯕꯨ ꯐꯤल्म ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯞꯂꯦ ꯃꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯃꯍꯥꯛ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯑꯃꯗ ꯋꯦꯇꯔꯒꯤ ꯊꯕꯛ ꯇꯧꯔꯝꯈꯤ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯟꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯁꯨꯝꯅ ꯇꯥꯏꯂꯔ ꯑꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯛꯂꯕ ꯃꯇꯨꯡ ꯄ꯭ꯔꯖꯦꯟꯠ ꯁꯤꯟ ꯑꯃꯨꯛ ꯎꯕ ꯐꯪꯂꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯃꯉꯣꯟꯗ ꯀꯤꯟꯅ ꯊꯤꯜꯂꯛꯅꯕ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯖꯦꯛꯁꯨ ꯃꯁꯥꯅ ꯄꯥꯝꯗ ꯇꯥꯏꯂꯔꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯅꯠꯈꯤꯔꯝꯃꯤ ꯇꯥꯏꯂꯔꯁꯨ ꯃꯅꯥꯗ ꯄꯥꯜꯂ ꯃꯥꯜꯂꯦ ꯆꯩꯅꯥ ꯈꯥꯡꯂꯒ ꯅꯪꯕꯨ ꯅꯥꯀꯣꯡꯗ ꯅꯠꯇ꯭ꯔꯕꯗꯤ ꯊꯤꯟꯅꯕ ꯃꯐꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯥꯅ ꯖꯦꯛꯇ ꯀꯤꯟꯅ ꯊꯤꯟꯅꯠꯈ꯭ꯔꯦ ꯖꯦꯛꯁꯨ ꯑꯍꯥꯟꯕꯗ ꯆꯩꯅꯥ ꯐꯥꯎꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯀꯤꯟꯅ ꯊꯤꯟꯅꯠꯅꯗꯨꯅ ꯄꯪꯐꯨꯗ ꯐꯨꯅꯈꯤꯔꯝꯃꯤ ꯈꯔ ꯁꯣꯛꯂꯕ ꯃꯇꯨꯡꯗꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯃꯨꯛ ꯐꯝꯃꯤꯟꯅꯔꯒ ꯀꯣꯡꯉꯥꯎ ꯍꯤꯗꯥꯛ ꯊꯛꯃꯤꯟꯅꯔꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯐꯨꯅꯔꯒ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯔꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯖꯦꯛꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯨꯡꯗꯁꯨ ꯑꯁꯨꯝꯅ ꯍꯦꯛ ꯐꯨꯅꯁꯤ ꯍꯥꯏꯔꯛꯏ ꯇꯥꯏꯂꯔꯅꯁꯨ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯈꯣꯏ ꯑꯅꯤ ꯇꯥꯏꯂꯔꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯅꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯇꯥꯏꯂꯔꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤ ꯁꯣꯍꯔꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯖꯒꯥ ꯑꯃꯗꯅꯤ ꯌꯨꯝꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯎꯔꯒ ꯖꯦꯛꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯝꯗꯧꯅ ꯇꯥꯏꯂꯔꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯆꯍꯤ ꯑꯃ ꯐꯥꯔꯛꯀꯗꯧꯔꯦ ꯍꯦꯛ ꯌꯦꯡꯕꯗ ꯊꯨꯒꯥꯏꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯐꯝ ꯑꯃ ꯃꯥꯜꯂꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩ ꯏꯁꯇꯤꯌꯥꯔꯁꯨ ꯇꯦꯛꯀꯗꯧꯔꯦ ꯌꯨꯝꯁꯤꯕꯨ ꯃꯥꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤꯗ ꯂꯩꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯄ ꯃꯐꯝꯅꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯑꯃꯠꯇ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯃꯥꯅ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯇꯥꯏꯂꯔꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯏꯑꯣꯟꯅꯈ꯭ꯔꯦ ꯃꯥꯅ ꯂꯩꯔꯝꯕꯅ ꯐꯖꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯛꯈꯤꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯥꯏꯂꯔ ꯑꯃꯣꯠ ꯑꯀꯥꯏ ꯑꯋꯥꯠ ꯑꯄꯥꯅ ꯄꯤꯛ ꯊꯜꯂꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯥꯅ ꯄꯥꯝꯕꯁꯨ ꯇꯥꯏꯂꯔꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯃꯛꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯒ ꯖꯦꯛꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤ ꯕꯥꯔꯒꯤ ꯃꯃꯥꯡꯗ ꯅꯨꯡꯇꯤꯒꯤ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤ ꯎꯔꯒ ꯕꯥꯔꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯪꯂꯛꯏ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯇꯞꯅ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯟꯅꯔꯛꯄꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯁꯦꯜ ꯅꯨꯡꯇꯤꯒꯤ ꯑꯃꯒ ꯐꯥꯏꯠ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯖꯦꯛꯀ ꯇꯥꯏꯂꯔꯒꯅ ꯍꯧꯗꯣꯛꯂꯤꯕ
ꯐꯥꯏꯠꯇ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯁꯤꯟꯕ ꯍꯧꯔꯛꯂꯦ ꯇꯞꯅ ꯇꯞꯅ ꯖꯦꯛꯀ ꯇꯥꯏꯂꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯨ ꯊꯥ ꯑꯅꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯟꯅꯗꯤ ꯃꯍꯥꯛ ꯑꯔꯪ ꯑꯔꯥꯛ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯝꯕꯅꯤ ꯅꯣꯡꯃꯒꯤ ꯇꯤꯚꯤ ꯌꯦꯡꯗ꯭ꯔꯕꯗꯤ ꯍꯩꯅꯗꯕ ꯐꯥꯎꯔꯝꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯥꯏꯂꯔꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯃꯔꯛꯇ ꯂꯩꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯂꯦ ꯃꯥꯒꯤ ꯑꯅꯧꯕ ꯌꯨꯝ ꯊꯤꯕꯒꯤ ꯋꯥꯈꯜꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯃꯥꯒꯤ ꯌꯨꯝ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯗꯕꯁꯨ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯑꯣꯐꯤꯁꯃꯛꯇ ꯆꯠꯂꯒꯁꯨ ꯃꯊꯪ ꯐꯥꯏꯠ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯈꯛꯇꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅꯇ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒ ꯇꯥꯏꯂꯔꯒꯅ ꯐꯥꯏꯠ ꯇꯧꯕ ꯆꯠꯂꯤꯕꯁꯤ ꯍꯞꯇꯥ ꯑꯃꯗ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠ ꯈꯛꯇꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯟꯅꯕ ꯀꯌꯥ ꯁꯔꯨꯛ ꯌꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯥꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯕꯦꯁꯃꯦꯟ ꯑꯃ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀ꯭ꯂꯕ ꯑꯃ ꯍꯥꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯃꯤꯡꯅ ꯐꯥꯏꯠ ꯀ꯭ꯂꯕ ꯍꯥꯏꯅ ꯊꯣꯜꯂꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯆꯠꯅꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯈꯔ ꯂꯥꯎꯊꯣꯛꯄ ꯍꯧꯔꯛꯏ ꯐꯥꯏꯠ ꯀ꯭ꯂꯕꯀꯤ ꯑꯍꯥꯟꯕ ꯔꯨꯜ ꯐꯥꯏꯠ ꯀ꯭ꯂꯕꯀꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ ꯑꯅꯤꯁꯨꯕꯁꯨ ꯐꯥꯏꯠ ꯀ꯭ꯂꯕꯀꯤ ꯃꯇꯥꯡꯗ ꯀꯅꯥ ꯑꯃꯠꯇꯗ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯔꯣꯏ ꯑꯍꯨꯝꯁꯨꯕ ꯔꯨꯜ ꯐꯨꯅꯔꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯂꯦꯞꯂꯁꯤ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯛꯄꯗ ꯐꯨꯅꯕ ꯂꯦꯞꯀꯅꯤ ꯃꯔꯤꯁꯨꯕ ꯔꯨꯜꯗꯅ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯑꯃꯨꯛꯇꯗ ꯐꯨꯅꯒꯅꯤ ꯃꯉꯥꯁꯨꯕꯗꯅ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯐꯨꯅꯕ ꯌꯥꯔꯣꯏ ꯇꯔꯨꯛꯁꯨꯕ ꯔꯨꯜꯗꯅ ꯐꯨꯔꯤꯠ ꯑꯃꯗꯤ ꯈꯣꯡꯎꯞ ꯂꯧꯊꯣꯛꯀꯗꯕꯅꯤ ꯇꯔꯦꯠꯁꯨꯕ ꯔꯨꯜꯗꯅ ꯐꯨꯅꯕ ꯄꯥꯝꯂꯤꯕ ꯃꯈꯩ ꯐꯨꯅꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯅꯤꯄꯥꯜꯁꯨꯕ ꯔꯨꯜꯗꯅ ꯀꯔꯤꯒꯨꯝꯕ ꯐꯥꯏꯠ ꯀ꯭ꯂꯕꯇ ꯂꯥꯛꯄ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏꯗꯨ ꯁꯣꯏꯗꯅ ꯐꯨꯅꯒꯗꯕꯅꯤ ꯑꯁꯨꯝ ꯇꯧꯗꯅ ꯔꯨꯜ ꯂꯥꯎꯊꯣꯛꯂꯕ ꯃꯇꯨꯡ ꯃꯊꯪ ꯐꯨꯊꯅꯕ ꯍꯧꯅꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯀꯣꯏꯁꯤꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯐꯥꯏꯠ ꯑꯁꯤꯕꯨ ꯌꯦꯡꯅꯔꯤ ꯃꯁꯤꯗ ꯐꯨꯅꯔꯒ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯃꯁꯤꯅ ꯑꯋꯥꯕ ꯄꯣꯊꯥꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯃꯈꯣꯏꯗ ꯁꯣꯛꯄ ꯄꯟꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯗ ꯗꯥꯛ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯅꯥꯡꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯃꯍꯥꯎ ꯑꯃ ꯐꯪꯕꯒꯨꯝꯅ ꯈꯟꯅꯔꯤ ꯖꯦꯛꯀꯤꯁꯨ ꯃꯁꯤꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯄꯣꯊꯥꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯃꯥꯂꯥꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯅꯪꯕꯨ ꯎꯗꯕ ꯍꯞꯇꯥ 9 ꯁꯨꯔꯛꯂꯦ ꯀꯗꯥꯏꯗ ꯂꯩꯔꯨꯔꯕꯒꯦ ꯒ꯭ꯔꯨꯞꯇꯁꯨ ꯂꯥꯛꯄ ꯎꯗꯦ ꯀꯩꯗꯧꯕ ꯌꯥꯎꯔꯨꯕꯒꯦ ꯍꯪꯂꯛꯏ ꯖꯦꯛꯅ ꯅꯪꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯕꯅꯣ ꯍꯪꯂꯛꯏ ꯃꯥꯂꯥꯅ ꯅꯪꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯄꯤꯔꯝꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯒ꯭ꯔꯨꯞꯇꯁꯨ ꯂꯥꯛꯄ ꯎꯗꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯂꯛꯏ ꯖꯦꯛꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯒ꯭ꯔꯨꯞ ꯑꯃ ꯐꯪꯂꯦ ꯃꯗꯨꯁꯨ ꯅꯨꯄꯥ ꯈꯛꯇꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞꯅꯤ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯩ ꯆꯠꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯔꯤ ꯃꯁꯤꯗ ꯃꯥꯂꯥꯅ ꯃꯍꯥꯛ ꯁ꯭ꯂꯤꯞꯄꯤꯡ ꯄꯤꯜ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯨꯔꯦ ꯑꯣꯚꯔꯗꯣꯁ ꯑꯣꯏꯕꯁꯨ ꯌꯥꯏ ꯃꯁꯤ ꯁꯨꯏꯁꯥꯏꯗ ꯇꯧꯒꯦ ꯍꯥꯏꯅ ꯆꯥꯁꯤꯟꯈꯤꯕꯗꯤ ꯅꯠꯇꯦ ꯇꯨꯝꯕ ꯌꯥꯅꯕ ꯍꯣꯠꯅꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯇꯨꯝꯊꯈꯤꯕ ꯊꯣꯛꯂꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯀꯗꯕ ꯃꯥꯟꯗꯦ ꯑꯩꯕꯨ ꯉꯁꯤꯗꯤ ꯇꯨꯝꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯖꯦꯛꯅ ꯃꯥꯂꯥꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯈꯟꯕ ꯂꯩꯇꯦ ꯋꯥꯔꯤ ꯁꯥꯅꯕ ꯐꯥꯎꯕ ꯄꯥꯝꯂꯛꯇꯕꯅ ꯀꯣꯜ ꯊꯝꯕꯃꯛꯇꯤ ꯊꯝꯗꯅ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯝꯂꯒ ꯃꯥꯗꯤ ꯇꯨꯝꯂꯨꯅꯕ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅ ꯃꯍꯥꯛ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯨꯔꯒ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯂꯔꯒꯤ ꯀꯥꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯈꯔ ꯇꯥꯕꯇ ꯅꯠꯇꯅ ꯀꯥꯒꯤ ꯊꯣꯡꯁꯨ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕ ꯎꯔꯦ ꯅꯣꯡꯃꯗꯁꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯜꯂꯒ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯃꯊꯟꯇ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ ꯌꯥꯝꯅ ꯉꯛꯂꯤꯕꯅ ꯃꯥꯅ ꯀꯤꯆꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯔꯂꯥ ꯆꯪꯁꯤꯜꯂꯛꯏ ꯃꯥꯕꯨ ꯎꯕꯗ ꯖꯦꯛꯇꯤ ꯌꯥꯝꯅ ꯉꯛꯅ ꯅꯪꯗꯤ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯪꯂꯤ ꯋꯥꯍꯪ ꯑꯁꯤ ꯇꯥꯕꯗ ꯃꯥꯂꯥꯗꯤ ꯁꯥꯎꯅꯤꯡꯈꯤꯕꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯥꯏꯂꯔ ꯑꯃꯨꯛ ꯊꯣꯔꯛꯏ ꯑꯗꯨꯒ ꯀꯝꯗꯧꯅ ꯃꯥꯂꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯛꯏ ꯉꯔꯥꯡ ꯃꯥꯅ ꯐꯣꯟ ꯊꯝꯂꯝꯂꯒ ꯇꯨꯝꯕ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯥꯏꯂꯔꯅ ꯐꯣन ꯄꯥꯏꯈꯠꯂꯒ ꯃꯥꯂꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯥꯂꯥꯅꯁꯨ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯏꯃꯨꯡꯗ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯇꯨꯝꯍꯟꯕꯤꯒꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯄꯒꯤ ꯁꯥꯏꯔꯦꯟ ꯈꯣꯡꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ ꯄꯨꯂꯤꯁ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯅ ꯃꯥꯂꯥꯅ ꯃꯍꯥꯛ ꯇꯨꯝꯅꯕ ꯒꯨꯂꯤ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯏꯃꯔꯖꯦꯟꯁꯤ ꯅꯝꯕꯔꯗ ꯄꯥꯎ ꯄꯤꯔꯨꯕꯗꯒꯤꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯤꯁ ꯀꯧꯔꯤꯕꯁꯤ ꯃꯥꯂꯥꯅꯤ ꯍꯥꯏꯕ ꯈꯪꯍꯟꯗꯅ ꯊꯣꯔꯛꯂꯒ ꯇꯥꯏꯂꯔꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯖꯦꯛꯇ ꯈꯪꯍꯜꯂꯛꯂꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯖꯦꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯃꯥꯡꯗ ꯀꯦꯟꯁꯔ ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯔꯛꯂꯒ ꯃꯥꯂꯥꯅ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯛꯈꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯂꯥꯁꯨ ꯇꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯇꯥꯏꯂꯔꯒ ꯂꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤ ꯎꯔꯒ ꯖꯦꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯀꯝꯗꯧꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯍꯜꯂꯣꯏꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯗꯨꯅꯇ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯂꯥꯕꯨ ꯍꯦꯛ ꯎꯕꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅꯇ ꯇꯥꯜꯂꯤ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯖꯦꯛꯇ ꯃꯥꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯍꯧꯔꯛꯈꯤꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯑꯣꯏꯅ ꯊꯥꯗꯣꯛꯂꯝꯕꯅꯤ ꯃꯗꯨꯁꯨ ꯌꯨꯝꯗ ꯂꯩꯕ ꯄꯣꯠꯂꯝꯁꯤꯡꯅ ꯕꯣꯝ ꯁꯦꯝꯕ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯒꯅꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯕꯣꯝ ꯑꯗꯨ ꯍꯥꯟꯅ ꯁꯦꯝꯗꯨꯅ ꯊꯝꯂꯝꯂꯒ ꯒ꯭ꯌꯥꯁꯅ ꯗꯤꯇꯣꯅꯦꯇꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯅꯪꯅ ꯃꯗꯨꯒꯨꯝꯕ ꯁꯦꯝꯕ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡ ꯈꯪꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯖꯦꯛꯅꯗꯤ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯇꯥꯏꯂꯔꯒ ꯃꯈꯣꯏ ꯑꯅꯤ ꯁꯥꯄꯣꯟ ꯁꯦꯝꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯧꯊꯣꯔꯛꯄ ꯀꯥꯟꯅꯗ꯭ꯔꯕ ꯐꯦꯠꯁꯤꯡꯕꯨ ꯂꯧꯔꯨꯅꯕ
liposuction clinic amada laklami maramdi khwaidigi phaba sabon semnabagidamak phet mathau tai aduga khwaidigi phaba phetna miyobagi haksang la yauriba phet asini senjau paibasingna masada hena noikhalakpa phet singbo mafam asida laklaga lauthokli masibu amuk makoina huralaga sabon semdoklami aduga amuk yonthokpagi thabak chathari masi uraga jekna mathanta haijai Thailand sabon sing asibu department ni soda $20 piraga yoli makoina amuk kayada yonmanu haibadi khangde masisu yamna angakpa wafam amani aikoina inak khunba nupisingda makoigi haksangdagi lauthorokpa phatraba kanadraba phet-sing aduna amuk sapon oina semlaga yonsilli haiba wafam phungdokli asumna nongmari numidang ama bobka jeka thengnare haujikandi bobki mawong matawasi aduki matik honglamle masada awaba amata leitabagi mawong uri manasu cancer group join tawba tokthokle aduga anoba group ama join tawre haibasi mangunda khanghalai masdagi jekna nangdi karamba group ta join tawribanu hangli bobna nate ahanba rulda madugi mathangda wari saba yade ani suba ruldana madugi matangda kanada su haidukpa yade hari magi wafam asi taraga jengna su bomna harakli basi maga Tyler gana hawdokhiba fight club ki matangdani haibasi khangba ngamle masdagi mana bobta su ai member amani aigi maida tariba daksi yengu hairi magi wafam asi tabada bob su haraubana loikhre masigi matungdana ngasi numidang bob ka makhoi ani fight club ta tab taba makai phunari bobna di masamu chawbo oybana jekpu phadana phuthakre ngahaki batungdana bargi mapu magi bodyguard ama golonina manungda changsilai aduga kanadagi ayaba lawraga mafam asida phunari banu hangli masida Thailandna bar chalariba aribandagi ayaba lawraga tawribani hairi mapuna amuk mahakado mapu nate bar asigi mapudi aine madi hawjik saru sayanga loina teklaga mayumda laikhre nakoina mangonda sel kaya piraga thabak asi pangthokli banu hangli Thailandna mafam masida sel amada lawba leite kodimak free ngakani hairi masdagidi onana nakhoi kudimak mafam asi thadokna haujimak chatkro makatana mafam asi sijinnaba yararoi hairi Thailand adi nangi bodyguard amadi nanga nakhoi animak club ta join taw mafam asi thadokna kaidongnusu chatloi haiduna muktana laikhre magi wafam asi tabada onadi sauning kibana Thailand bu phutaba haurai Thailand su khut amata hande miwesiga sawba koktriba phawba mangonda phutha halami manabu pamnabadi haifetang ingit tawkhibada magi miwesina onaruba mikupta thopsinba ngamai adubu onargi asawba khudimak mangonda oina loina phudokhale mamai thangda Thailand magi chinbandagi tarakliba i khudimak onargi mamaida loina osillaga mabu phaduna basement ase sijinaba yabagi ayawa pinaba hairi onarsu khangduna leiba ngamsilaktabana mangonda basement sijinabagi ayawa piramlaga mafam masdagi mikup amata phawba panthaduna chatkhre manasu Thailand ga manaruba yaba natti haibasi khangaklamai masi uraga mayamna Thailand bu thagatpa phongdongnarakli masigi matungdana Thailand fight cup ta join tawrakliba miyoi khudimakta homework amamam sidaba hawraklami madudi makhoi khudimak hapta amagi manungda lamlanba miyosingda phunaba hawgadabani aduga maduda nakhoi maithigadabani hairi asum tawdana mathangi numittagidi makhoi khudimak masak khangdaba miyosingda khanaba panghauda hawba hawnakre kharadi khanaba tanbana chanakhibasu yauri kharana onsillaga khut phawba tharaklami adubu rule gi matungina makhoi maithigadaba oibana khut amata handana chaina khangli Jeksu magi boss ko oina khanaruna balakle aduga magi boss da hairi mafam masida chathariba arun makhudimak aina loini khange ngasidagidi ai office karaklaroi adubu aigi pefam thopa torop ti tha khudingi adamak leptana pigadabane madubu piriba makhai nakhoigi arun makhudimak amatta haidokloi aduga aibuna consultant oina thamgadabani madusu yumdagi thabak surakani hairi magi wafam asi tabada boss ti sauning kibna mabu tanthokina ba security kaukhre masi uraga jengnasu magi boss na mangonda phuraklaroi haibasi khangi masdegidi masana masa mathanta kinna pangthinda thindatuna inai taba makai phujin jakhre security kamuna changlakpa matamna leramni ba phibam asi ubada boss na jekpu phuthaba oina khankhirami masina maram moraga boss upai lesilaktre jekna hairibo wafam asi yadagana masu thabaktagi tatpada tari aduna jekna hairam khiwa wafam kudmak yaraga sign tawraklami madugi su mathakta chahi amagi advance pay 48 flat ki coupon su piraklami masina maram moraga hauzik Tyler ga jekka makhoi ani puna nungti numit khudingi fight club da join tawba hawraklabi hadani thabak satpana maram moraga Saturday numit khaktabak saruk yakhibani masigi matungdana Tyler na magi music da hapta khudingi anu bo homework pi ba haurai handak amuk piri bo homework kasina sohorgi mafam khudimakta atek akai thokhanbani tawudabu maduda miyu yamata sohanbadi yade sumnataki mamal atangba makhalgi potchai luxury item sing thugaiba miyu babu manai oina sizinariba system asibu mang takhanba kaktani asum tawdana hawzik masing yamlaba fight club ki member kayana mafam khudimakta atek akai thokhanba hawkhre nakal amaromdana Tyler amadi Jack departmental store amada lai aduga store asida thabak tawriba Raman ko miyu emabu namdana pharaga puthoroklaga Tyler na makukka nomoi namduna hairi Raman
nang sigada ba kuidre sengna hayo nangna tawba pamli basi kari thabangno haiduna dap tawraga hangli Raymond chui pa pa ka makai veterinary doctor oiba pami haraklami masi tabada talena nang mathang hapta phawbagi manungda veterinary doctor oinabagi damak larik makha tam thaba hogadabani karigumba store gi thabak asi thadolaga larik tam thadraba nangbu lemna khak tharoi hat kani haiduna dap tawri asum tawdna Raymond gi license bu makoina lahuraga mafam masdigi chalhan khre masi uraga jegna talada nangna kanagumba amabu adumna hektamak yehan bahaibasi aranbani hairi adubu talana mabu gyan tahanna bahairi nangsu munamdang khantharaga yengo karigumba aina mabu asumna tawdagari mahak store gi thabak asi thado o haiba yararoi mana pamliba veterinary doctor su oiba phanglaroi hayeng asi magi punsigi oinadi khwaidigi nungaiba miku boigedoribani apik pa posak phawwa yamna maru oina lawba hawraklagadabani magi punsi mai pakladabani haiduna mana pairiba nongwai jekta langsillamnaga chatkhre jengasu nongwai asibu hangdulaga yengba matamda maru yawdi haibasi uba phangli masina maram moraga tailana kanagumba amatada sokhanba pamde mana tawribadi subnatagi larik tamduna leigadaba angang amabu thabak suduna sel tanbagi lambirumda khak khong thangjiloidabani haibasi khanganba oiramkhi matangi numittagina amuk tailana magi oiba tonganba army team ama semgatnabagi damak miyoi kya mathang recruit tawba hawrakle recruitment yawwa lakliba mayamu khangba kanba mana haiba khudimak inba ngamlagadra haibagi changeng amamam loina pangthoktuna selection tawri aduga makhal kayagi training piba hawkhirami makhoi mayam asigi marakta jekka hanadagi khangnaba bob su yauri bob ki oinadi hawjik fight club na awaba wakhal kauthognaba lambi orakli asumna makhoi mayam asibu punsillaga tailana kariguma project ama chathanaba thorang tawba hori makhoina chathagaduriba project ki mamingna project mayhem tawbadabu project asina kari thabak chathagadoribano haibadi jekta khanghandri nongma tailana training piriba miyoi khara tailana haibagi matungina building gi apartment ama mai thadoklure thongdok asibu tv da ulakpa uraga makhoi mayamdi harawbana nogli jekti masi uraga tawribasi karino haiba gyan taba ngamsilaktre masdagi mana makhoi mayamda chathagadoriba project mehem gi pandam karino nakoina kari thabak chathagadoribano hangli adubu ngaglibadi mangonda sar haina kauraklaga rule gi matungina project asigi matangda kanagumba amatada haidokko yade harakpadagi masu upai leisilaktre news tana hojik thongdok asiga mari lenena reporter na hangba wahangi paukomda police commissioner hari ngasi thokliba thongdok asimaksu sorasigi atoppa mafam kyada chatharakliba akal aring saba kangbugi manungda ama oigeni khali ekhoina phangba report ki matungina underground boxing club amaga mari leni haibasi khangba ngamlei masigi matangda yamna kumna thijinbagi tabak chathaba hori yamna thuna asengba ama khangba ngamlagani hairi hawjik Tyler di police commissioner phongdokliba wafam asi targa sawningmana loikhre maram asdagi mathangi numita makhoi khara commissioner saruk yarba meeting gi mafam amada waiter saaduna laklei aduga mana washroom changlakpagi tanja yenglaga phutha aduna hairi nangna public ta lauthokiba investigation gi thabak adu kudaktagi lepkadabani makha chathaba yaroi kariguma makha chatharaklaba makhoi kanamatana nangbu lemna tharoi haiduna dab tawri commissioner su pakhat khibana wafam asi yaraklei masigi matungdana Tyler amadi Jack numidangi matamda magi miyui anige loinana gari thokduna lakpa ulai matam masida Jack na Tyler da project mehangi matangda mangonda su khanghanaba hairi adubo masigi paukhum maningda phamliba miyui anina khumlai rule gi matungina kana amatada haidokpa yade masina maram oraga Jack amadi Tyler wafam masigi matangda ningai sangdanaba hori aduga Jack ki yumda blast thokhankiba adu Tyler na thohanbani haibase Jack ta khanghan lagrami Jack ti hawjik Tyler na tawriba thabakta aduki matik pendaba haibadu orakle maramdi fight club asi makhoi anina hawdokhibani aduga hawjingna thabak khudimak Tyler na loina control tawkhre mangonda Tyler na piramba attention su pirakkidre makhoi ani tongan tabagum tawrakli project mehem gi matangda su mangonda khanghan lakpa leitre masdagi pendaba wafam kaya ma phongdokli magi mohong mata wasi uraga Tyler na su hawjik Jacki wakhalda ahongba khara leiba horakle haibasi khangba ngamli siba kibagi mamisu ubagum tawrakli masdagi mana thoriba gari asi makut thadoklaga tingkhatana thauba horai Jackti ahanbada pakhat khibana steering pairaga gari asi bo khamna ba hairi adubo Tyler na magi masada leidiba akiba lauthokna bo wafam asi yaraktre siba kibra haiduna henadum karem narakli masdagi Jacksu akiba kari amata leite haibasi udnabagi damak tuminna phamlaga laikhre ngahakki matungdana makoina thawrakliba gari asi lambigi mataida tasinuna accident thokle laibak phabadagi sokpa panba khara yawwa natana siba nabamakti yahodre haibase koina uba phangli mathangi numitana jengna tum hogolakpa matamda Tyler leramdrai kadaida chatkhravanu haibasu khangba ngamkhidrai mana khangba pamkhiba project mehamgi matanglasu mangonda haidoklamkhide masdagi mahak Tyler na semgaliba army singge marakta changsillaga project mehamgi matangda khangdoknaba hangli adubu rule gi matungina makhoi kanamatana haidorau haiba yadre chatharakadoriba khutimak Tyler na di loina khanglibani maramdi plan khutimak mana sinba ngaktani
ꯖꯦꯛꯅꯁꯨ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯠꯊꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯃꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯕ ꯂꯣꯀꯦꯜꯃꯦꯠ ꯕꯣꯝꯅ ꯆꯤꯡꯕ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕ ꯎꯔꯦ, ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯀꯔꯤ ꯆꯠꯊꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯈꯟꯊꯕ ꯍꯧꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯅ ꯃꯥꯂꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯪꯂꯛꯏ, ꯑꯗꯨꯕꯨ ꯖꯦꯛꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯇꯥꯏꯂꯔ ꯂꯩꯇꯦ, ꯃꯍꯥꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯂꯥꯗꯤ ꯁꯥꯎꯅꯤꯡꯈꯤꯕꯅ ꯖꯦꯛꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯥꯅ ꯖꯦꯛꯇ ꯁꯥꯎꯔꯤꯕꯅꯣ, ꯑꯗꯨꯒ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯖꯦꯛꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯉꯛꯄ ꯐꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯕ ꯉꯝꯂꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯌꯨꯝ ꯃꯅꯨꯡꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯖꯦꯛꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯕꯣꯕꯄꯨ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯁꯤꯗꯨꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤ ꯎꯕꯗ ꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯈꯤꯕꯅ ꯊꯧꯗꯣꯛ ꯑꯁꯤ ꯀꯝꯗꯧꯅ ꯊꯣꯛꯂꯤꯕꯅꯣ ꯍꯪꯂꯛꯏ꯫ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯈꯔ ꯄ꯭ꯔꯣꯖꯦꯛ ꯃꯦꯍꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯣꯐꯤ ꯕꯥꯔ ꯑꯃ ꯊꯨꯒꯥꯏꯕ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯄꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗꯒꯤ ꯕꯣꯕꯀꯤ ꯃꯀꯣꯛꯇ ꯄꯥꯟꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯥꯎꯅꯤꯡꯈꯤꯕ ꯄꯦꯟꯗꯕꯅ ꯍꯦꯃꯟꯈꯤꯕꯅ ꯄ꯭ꯔꯣꯖꯦꯛ ꯃꯦꯍꯝ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ, ꯀꯗꯥꯏꯗ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯆꯠꯊꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯏ꯫ ꯇꯥꯏꯂꯔꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯐꯝ ꯀꯌꯥꯗ ꯆꯠꯂꯨꯕꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯇꯥꯏꯂꯔꯅ ꯆꯠꯂꯝꯒꯗꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯆꯠꯇꯨꯅ ꯇꯥꯏꯂꯔꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯅ ꯃꯥꯅ ꯆꯠꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯏꯠ ꯀ꯭ꯂꯕ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯥꯅ ꯆꯠꯂꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯈꯟꯖꯩ, ꯑꯩꯁꯤꯕꯨ ꯇꯨꯝꯂꯤꯕ ꯖꯥꯠꯂꯥ? ꯅꯍꯥꯟꯃꯈꯩ ꯑꯩꯅ ꯎꯔꯤꯕ ꯇꯥꯏꯂꯔ ꯑꯗꯨ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯂꯔ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯔ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪ ꯃꯊꯟꯇ ꯍꯪꯂꯛꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯅ ꯆꯠꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯃꯐꯝ ꯑꯃꯒꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯀꯣꯏꯊꯤ ꯊꯤꯔꯛꯄꯅ ꯅꯣꯡꯃ ꯕꯥꯔ ꯑꯃꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯕꯥꯔꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯁꯥꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯔꯤ꯫ ꯃꯁꯤ ꯇꯥꯕꯗ ꯖꯦꯛꯇꯤ ꯏꯉꯛ ꯉꯛꯄ ꯃꯈꯩ ꯅꯪꯕꯨ ꯑꯩ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯍꯪꯂꯛꯏ꯫ ꯃꯤꯑꯣꯏꯁꯤꯅ ꯁꯥꯔ ꯑꯗꯣꯝꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕ꯭ꯔꯥ ꯍꯪꯂꯛꯏ꯫ ꯖꯦꯛꯅ ꯅꯠꯇꯦ ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯅꯪ ꯑꯩꯕꯨ ꯈꯪꯕ꯭ꯔꯥ? ꯃꯁꯤꯗ ꯃꯤꯑꯣꯏꯁꯤꯅ ꯍꯥꯏꯔꯛꯏ, ꯁꯥꯔ ꯑꯗꯣꯝ ꯃꯃꯥꯡꯒꯤ ꯊꯔꯁꯗꯦ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤ, ꯑꯗꯣꯝꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯦꯞꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯖꯦꯛꯇꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯈꯪꯕ꯭ꯔꯥ ꯑꯃꯨꯛ ꯍꯪꯂꯤ꯫ ꯃꯤꯑꯣꯏꯁꯤꯅ ꯁꯥꯔ ꯑꯗꯣꯝ ꯇꯥꯏꯂꯔ ꯗꯔꯗꯟꯅꯤ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯖꯦꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯥꯕꯨ ꯇꯥꯏꯂꯔꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯣꯇꯦꯜꯗ ꯄ꯭ꯔꯞ ꯍꯜꯂꯛꯂꯒ ꯃꯥꯂꯥꯗ ꯀꯣꯜ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯈꯤꯕ꯭ꯔꯥ ꯍꯪꯂꯤ꯫ ꯋꯥꯍꯪ ꯑꯁꯤ ꯇꯥꯕꯗ ꯃꯥꯂꯥꯗꯤ ꯌꯥꯝꯅ ꯉꯛꯅ ꯃꯗꯨꯕꯨ ꯀꯔꯝꯕ ꯋꯥꯍꯪꯅꯣ ꯍꯪꯂꯛꯏ꯫ ꯖꯦꯛꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯍꯧꯖꯤꯛꯃꯛ ꯈꯪꯕ ꯄꯥꯝꯃꯤ, ꯑꯃꯨꯛꯇꯪ ꯈꯨꯝꯕꯤꯔꯛꯎ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯥꯂꯥꯅ ꯖꯦꯛꯇ ꯇꯥꯏꯂꯔ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯀꯧꯔꯛꯂꯤꯕ ꯃꯤꯡ ꯑꯁꯤ ꯇꯥꯕꯗ ꯖꯦꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥ ꯉꯥꯡꯂꯛꯄꯗꯒꯤ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯇꯥꯏꯂꯔ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯔꯤ꯫ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯇꯥꯏꯂꯔ? ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯅꯪꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯂꯤ꯫ ꯇꯥꯏꯂꯔꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯅꯁꯨ ꯈꯪꯂꯝꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯖꯦꯛꯁꯨ ꯑꯍꯥꯟꯕꯗ ꯈꯪꯗꯦ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇꯅꯤ ꯍꯥꯏꯔꯤ꯫ ꯇꯥꯏꯂꯔꯅ ꯃꯗꯨ ꯑꯆꯨꯝꯕꯅꯤ, ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯣꯡꯗꯣꯛꯄ ꯄꯥꯝꯈꯤ, ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯨꯝꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯅꯪꯅ ꯑꯣꯏꯕ ꯄꯥꯝꯕ ꯑꯗꯨꯃꯛ ꯑꯩꯅ ꯑꯣꯏꯕꯅꯤ꯫ ꯅꯪꯅ ꯃꯥꯔꯂꯥꯒ ꯈꯪꯅꯕ ꯄꯥꯝꯕꯅ ꯑꯩꯅ ꯃꯥꯒ ꯈꯪꯅꯈꯤꯕꯅꯤ꯫ ꯅꯪꯅ ꯍꯦꯛ ꯄꯥꯝꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯖꯦꯛꯅ ꯅꯠꯇꯦ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥꯗ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯏ, ꯃꯈꯣꯏꯅ ꯑꯣꯏꯕ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯑꯣꯏꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯃꯗꯨꯒꯤ ꯊꯧꯅꯥ ꯂꯩꯈꯤꯗꯦ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗꯒꯤ ꯑꯩ ꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯍꯧꯖꯤꯛ ꯖꯦꯛ ꯍꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯥꯒ ꯇꯥꯏꯂꯔꯒ ꯂꯣꯏꯅꯈꯤꯕ ಮಿಕುꯞ ꯈꯨꯗꯤꯡꯃꯛ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯂꯤ, ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯏꯂꯔꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯐꯨꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯊꯟꯇ ꯇꯧꯖꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯏꯂꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯅꯖꯕ, ꯃꯊꯟꯇ ꯐꯨꯅꯖꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯍꯥꯟꯕ ꯃꯥꯅ ꯕꯥꯔ ꯃꯃꯥꯡꯗ ꯐꯨꯅꯈꯤꯕ ꯑꯗꯨꯗꯁꯨ ꯇꯥꯏꯂꯔꯒ ꯐꯨꯅꯕ ꯅꯠꯇꯦ, ꯃꯁꯥ ꯃꯊꯟꯇꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯈꯔꯅ ꯃꯉꯣꯟꯗ ꯀꯩꯗꯧꯔꯕꯒꯦ ꯍꯪꯂꯛꯈꯤꯕꯅꯤ꯫ ꯃꯥꯔꯂꯥꯒ ꯃꯔꯤ ꯂꯩꯅꯈꯤꯕ ꯑꯗꯨꯁꯨ ꯖꯦꯛ ꯃꯁꯥꯃꯛꯀ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯅ ꯇꯥꯏꯂꯔ ꯑꯣꯏꯅ ꯈꯟꯕ ꯈꯛꯇꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯂꯥꯅ ꯃꯉꯣꯟꯗ ꯁꯥꯎꯔꯝꯂꯒ ꯆꯠꯈꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯖꯦꯛꯀꯤ ꯌꯨꯝꯗ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯍꯟꯈꯤꯕ ꯑꯗꯨꯃꯛꯁꯨ ꯃꯁꯥ ꯃꯊꯟꯇꯅ ꯇꯧꯕ ꯑꯣꯏꯔꯝꯈꯤ꯫ ꯇꯥꯏꯂꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯤꯑꯣꯏ ꯑꯃꯈꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯖꯦꯛꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯤ ꯑꯈꯪ ꯂꯩꯇꯕ, ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ, ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯄꯥꯝꯈꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯃꯗꯨ ꯑꯣꯏꯅꯕ ꯊꯧꯅꯥꯗꯤ ꯂꯩꯈꯤꯗꯦ꯫
ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯏꯟꯁꯣꯝꯅꯤꯌꯥ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯁꯥꯗ ꯁ꯭ꯄ꯭ꯂꯤꯠ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯗꯤꯁꯑꯣꯔꯗꯔ ꯂꯩꯅꯥ ꯅꯥꯕ ꯍꯧꯔꯛꯈꯤ ꯃꯁꯤꯒꯨꯝꯕ ꯂꯩꯅꯥ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯁꯥꯗ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯃꯊꯟꯇꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯥꯏꯂꯔꯒꯤ ꯑꯅꯧꯕ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯃ ꯁꯦꯝꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯑꯣꯏꯕ ꯄꯥꯝꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯃꯤꯠꯇ ꯈꯛꯇꯃꯛ ꯎꯕ ꯑꯣꯏꯔꯝꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯑꯃꯠꯇ ꯑꯣꯏꯔꯒ ꯇꯥꯏꯂꯔꯅ ꯆꯠꯊꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯃꯦꯍꯝꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯖꯦꯛꯀꯤ ꯑꯇꯣꯞꯄ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯇꯥꯏꯂꯔꯅ ꯃꯥꯒꯤ ꯋꯥꯈꯜꯕꯨ ꯍꯦꯟꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯒ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯁꯤꯟꯕ ꯍꯧꯔꯛꯄꯗꯒꯤꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯇꯥꯏꯂꯔꯒꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤꯗ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯧꯔꯛꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡꯗ ꯇꯥꯏꯂꯔꯅ ꯃꯥꯕꯨ ꯊꯑꯣꯏꯔꯛꯇꯕ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯇꯥꯏꯂꯔꯅ ꯁꯤꯟꯕ ꯉꯥꯛꯇ ꯑꯣꯏꯈꯤꯕꯅ ꯀꯔꯤꯃꯠꯇ ꯃꯥꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯧꯔꯛꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯕꯨꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯕ ꯉꯝꯂꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯃꯥꯒꯤ ꯃꯁꯥꯗ ꯍꯦꯟꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕ ꯃꯤꯀꯨꯞꯇꯒꯤꯗꯤ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯂꯔꯅ ꯁꯤꯟꯕ ꯄ꯭ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯃꯂꯥꯅ ꯂꯣꯏꯅ ꯈꯪꯂꯝꯂꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕ ꯅꯠꯇꯦ ꯃꯥꯅ ꯃꯁꯤ ꯍꯥꯏꯔꯛꯂꯤꯕꯒꯤ ꯃꯔꯝ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯃꯔꯂꯥꯕꯨꯁꯨ ꯃꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯇꯅꯕ ꯍꯥꯠꯇꯣꯛꯄ ꯄꯥꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯖꯦꯛꯇꯤ ꯂꯣꯡꯅ ꯍꯥꯏꯊꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯅ ꯐꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯖꯦꯛꯅꯗꯤ ꯃꯥꯅ ꯇꯨꯝꯊꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯔꯂꯥꯒꯤ ꯃꯐꯝꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯍꯣꯇꯦꯜꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯔꯤꯁꯦꯞꯁꯅꯤꯁꯅ ꯃꯥꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯇꯧꯈꯤꯕ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡꯗ ꯁꯥꯏꯟ ꯇꯧꯔꯝꯅꯕ ꯍꯥꯏꯔꯛꯏ ꯀꯣꯜ ꯂꯤꯁ ꯑꯁꯤ ꯎꯕꯗ ꯖꯦꯛꯇꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯤ ꯃꯥꯅꯉꯔꯥꯡ ꯇꯨꯝꯈꯤꯕꯒ ꯇꯥꯏꯂꯔ ꯑꯣꯏꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯀꯣꯜ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯀꯅꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯇꯥꯏꯂꯔꯅ ꯔꯤꯀ꯭ꯋꯤꯠ ꯇꯧꯔꯒ ꯊꯝꯈꯤꯕ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯁꯦꯝꯈꯤꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤቭ ꯗꯤꯚꯥꯏꯁ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯥꯔꯃꯤ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯣꯖꯦꯛ ꯃꯦꯍꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯥꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯀꯣꯜ ꯂꯤꯁꯁꯤꯡ ꯑꯗꯨ ꯃꯊꯪ ꯀꯣꯜ ꯇꯧꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯁꯨꯄꯔꯚꯥꯏꯖꯔꯗ ꯑꯗꯣꯝꯒꯤ ꯕꯤꯜꯗꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯑꯁꯣꯝꯗꯒꯤ ꯁꯥꯔ ꯍꯥꯏꯅ ꯀꯧꯔꯛꯂꯒ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯍꯧꯖꯤक ꯇꯥꯏꯂꯔꯅ ꯁꯦꯝꯒꯠꯈꯤꯕ ꯑꯥꯔꯃꯤ ꯈꯨꯗꯤꯡꯃꯛ ꯃꯐꯝꯗ ꯂꯣꯏꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯣꯜ ꯇꯧꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯜ ꯄꯥꯏꯈꯠꯂꯛꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯇꯥꯏꯂꯔꯒꯤ ꯑꯥꯔꯃꯤ ꯂꯣꯏꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯕꯦꯁꯃꯦꯟꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯤꯕ ꯕꯣꯛꯁꯇ ꯅꯝꯕꯔ ꯑꯃꯗꯤ ꯖꯒꯥ ꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯏꯔꯤꯕ ꯅꯝꯕꯔ ꯑꯃꯗꯤ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯔꯂꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ ꯃꯔꯂꯥꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯖꯦꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯃꯥꯁꯨ ꯌꯥꯅꯤꯡꯗ ꯕꯁ ꯇꯣꯡꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯃꯇꯝ खरा ꯂꯩꯔꯨꯅꯕ ꯆꯠꯈꯤꯔꯝꯃꯤ ꯖꯦꯛꯅ ꯃꯥꯕꯨ ꯆꯠꯍꯟꯈꯤꯕꯒꯤ ꯃꯔꯝ ꯇꯥꯏꯂꯔꯅ ꯃꯔꯂꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯒꯤꯅꯤ ꯇꯧꯕꯇꯕꯨ ꯇꯥꯏꯂꯔ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯗꯤ ꯃꯍꯥꯛꯅꯤ ꯃꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯇꯥꯏꯂꯔꯒꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯃꯨꯛ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯂꯔꯅ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯈꯨꯗꯨꯝ ꯆꯟꯗ꯭ꯔꯤꯉꯩ ꯃꯔꯂꯥꯕꯨ ꯁꯦꯞ ꯑꯣꯏꯕ ꯃꯐꯝꯗ ꯆꯠꯍꯟꯈꯤꯕꯅꯤ ꯃꯥꯅ ꯇꯥꯏꯂꯔ ꯑꯣꯏꯔꯛꯄꯒ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯐꯥꯏꯠ ꯀ꯭ꯂꯕꯀꯤ ꯂꯤꯗꯔꯅꯤ ꯁꯣꯔ ꯑꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯕ꯭ꯂꯥꯁ ꯊꯣꯛꯍꯟꯒꯗꯧꯔꯦ ꯑꯩꯕꯨ ꯐꯥꯕꯤꯔꯣ ꯍꯥꯏꯖꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯔꯝꯈꯤꯗꯦ ꯑꯗꯨꯕꯨ ꯖꯦꯛꯅ ꯆꯠꯊꯔꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡꯒꯤ ꯐꯥꯏꯜ ꯈꯔ ꯎꯠꯇꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯖꯕꯤꯗꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝ ꯄꯦꯄꯔ ꯁ꯭ꯇ꯭रीꯠ 1537ꯗ ꯆꯠꯄꯤꯌꯨ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠꯇ ꯕꯣꯕꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯌꯨꯝꯒꯤ ꯕꯦꯁꯃꯦꯟꯗꯅ ꯍꯣꯝꯃꯦꯗ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯀꯌꯥ ꯁꯦꯝꯕꯒꯤ ꯂꯦꯝꯍꯧꯕ ꯄꯣꯠꯆꯩ ꯐꯪꯒꯅꯤ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯀꯝꯄꯅꯤꯁꯤꯡꯒꯤ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯑꯃꯗꯤ TRW ꯕꯤꯜꯗꯤꯡꯁꯤꯡ ꯊꯨꯒꯥꯏꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯃꯥꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯣꯛꯂꯤꯕꯒꯤ ꯃꯔꯝ ꯑꯇꯣꯞꯄ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯇꯥꯏꯂꯔꯅ ꯆꯠꯊꯔꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯤꯡꯍꯧꯅꯕꯅꯤ ꯃꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯃꯈꯣꯏꯅ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀꯤ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯁꯤꯡ ꯊꯨꯒꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯛꯏ ꯃꯁꯤꯗ ꯖꯦꯛꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀꯤ ꯔꯦꯀꯣꯔꯗ ꯃꯥꯡꯍꯟꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯅ ꯁꯦꯜ ꯁꯤꯡꯒꯠꯄꯒꯤ ꯃꯊꯧ ꯇꯥꯔꯔꯣꯏ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔꯁꯨ ꯀꯣꯜ ꯑꯃꯇꯪ ꯇꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯖꯦꯛꯄꯨ ꯁꯤꯟꯅꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯦꯝꯍꯧꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯍꯨꯝꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯁꯥꯔ ꯀꯧꯔꯛꯂꯒ ꯑꯗꯣꯝꯅ ꯇꯧꯔꯤꯕ ꯊꯕꯛꯇ ꯑꯄꯦꯟꯕ ꯄꯣꯛꯏ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯖꯦꯛꯇꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨ ꯇꯥꯏꯂꯔꯒꯤ ꯄ꯭ꯂꯥꯟꯗ ꯌꯥꯎꯕ ꯂꯣꯏꯅ ꯑꯣꯏꯔꯝꯈꯤ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯪꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯑꯣꯏꯅꯤ ꯅꯪꯅ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯃꯦꯍꯝꯗ ꯑꯄꯟ ꯑꯔꯥꯛ ꯄꯤꯔꯛꯂꯕ ꯅꯪꯕꯨ ꯑꯣꯏꯔꯒꯁꯨ ꯍꯥꯠꯂꯨ ꯍꯥꯏꯔꯝꯈꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯥꯅꯕ ꯆꯪꯁꯤꯜꯂꯛꯏ
ꯖꯦꯛꯀꯤ ꯄꯥꯈꯠꯈꯤꯕꯅ ꯃꯍꯥꯛ ꯇꯥꯏꯂꯔ ꯗꯔꯗꯟ ꯅꯠꯇꯦ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯐꯥꯏꯠ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯥꯏꯂꯔ ꯗꯔꯗꯟꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯖꯦꯛꯅꯗꯤ ꯃꯍꯥꯛ ꯇꯥꯏꯂꯔ ꯗꯔꯗꯟ ꯅꯠꯇꯦ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩꯗꯨꯃꯛ ꯅꯪꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯅꯪꯅ ꯍꯥꯏꯈꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯖꯦꯛꯅ ꯐꯔꯦ ꯑꯩ ꯇꯥꯏꯂꯔ ꯗꯔꯗꯟꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯅꯈꯣꯏꯗ ꯑꯣꯔꯗꯔ ꯄꯤꯔꯤꯕꯁꯤꯅꯤ ꯅꯈꯣꯏꯅ ꯆꯠꯊꯒꯗꯧꯔꯤꯕ ꯃꯤꯁꯟ ꯈꯨꯗꯤꯡꯃꯛ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯗꯨꯃꯛ ꯅꯪꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯄ ꯂꯩꯈ꯭रे ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯇꯦꯕꯜ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯈ꯭रे ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯖꯦꯛꯀꯤ ꯑꯇꯣꯞꯄ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯗꯨꯅ ꯁꯤꯜꯂꯝꯕ ꯊꯧꯔꯥꯡ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯁꯤꯟꯒꯗꯧꯔꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯖꯦꯛꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯉꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯃꯥꯒꯤ ꯑꯥꯔꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯒꯁꯨ ꯃꯥꯕꯨ ꯐꯥꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯔꯝꯕ ꯑꯣꯏꯔꯝꯈꯤ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯊꯣꯡ ꯊꯤꯜꯂꯒ ꯃꯤꯑꯣꯏ ꯑꯃ ꯀꯧꯊꯣꯛꯈ꯭रे ꯑꯗꯨꯒ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯨꯝꯕꯒꯨꯝꯅ ꯇꯧꯔꯤ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯑꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃ ꯄꯨꯔꯒ ꯆꯠꯃꯤꯟꯅꯈ꯭रे ꯃꯅꯨꯡꯗꯅ ꯖꯦꯛꯄꯨ ꯄꯨꯟꯁꯤꯜꯂꯒ ꯊꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯖꯦꯛꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯃꯨꯟꯈ꯭रे ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯊꯣꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨꯅ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯂꯤꯕ ꯕꯦꯟ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯕꯣꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯗꯤꯐ꯭ꯌꯨꯁ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯟꯊꯕ ꯍꯧꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗꯅ ꯇꯥꯏꯂꯔ ꯆꯪꯁꯤꯜꯂꯛꯂꯒ ꯃꯉꯣꯟꯗ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯪꯂꯛꯏ ꯖꯦꯛꯅ ꯕꯣꯝ ꯗꯤꯐ꯭ꯌꯨꯁ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯀꯅꯥꯃꯠꯇ ꯁꯣꯛꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤ ꯇꯥꯏꯂꯔꯅ ꯍꯥꯏꯔꯤ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤ ꯈꯛꯇꯗ ꯅꯠꯇꯦ ꯄꯨꯟꯅ ꯃꯐꯝ 10ꯗꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯄꯣꯈꯥꯏꯔꯛꯄ ꯀꯥꯟꯗ ꯀꯅꯥꯃꯠꯇ ꯁꯣꯛꯂꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯕꯨ ꯑꯣꯏꯒꯦꯔꯥ ꯁ꯭ꯇꯥꯐꯄꯨ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯂꯣꯏꯅ ꯕꯤꯜꯗꯤꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯖꯦꯛꯅ ꯃꯥꯒꯤ ꯋꯥꯐꯝ ꯇꯥꯗꯅ ꯕꯣꯝ ꯑꯁꯤꯒꯤ ꯋꯦꯌꯔ ꯊꯥꯗꯠꯂꯒ ꯃꯥꯏ ꯄꯥꯛꯅ ꯗꯤꯐ꯭ꯌꯨꯁ ꯇꯧꯈꯤꯔꯝꯃꯤ ꯃꯁꯤ ꯎꯔꯒ ꯇꯥꯏꯂꯔꯗꯤ ꯁꯥꯎꯅꯤꯡꯈꯤꯕꯅ ꯖꯦꯛꯄꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯖꯦꯛꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯇꯥꯏꯂꯔꯗ ꯀꯥꯞꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯎꯕ ꯈꯛꯇꯅꯤ ꯇꯁꯦꯡꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯣꯏꯔꯤꯕ ꯇꯥꯏꯂꯔꯅ ꯃꯥꯕꯨ ꯈꯨꯗꯨꯝ ꯍꯦꯟꯅ ꯆꯟꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯛꯅ ꯈꯨꯗꯤꯡꯃꯛ ꯈꯪꯂꯒꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯇꯥꯏꯂꯔꯕꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯕ ꯍꯧꯈ꯭रे ꯇꯧꯕꯇꯕꯨ ꯖꯦꯛꯀꯤ ꯋꯥꯈꯜꯗ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯑꯣꯏꯅ ꯈꯟꯕ ꯈꯛꯇꯅꯤ ꯕꯤꯜꯗꯤꯡꯗ ꯊꯦꯠꯂꯤꯕ ꯀꯦꯃꯦꯔꯥꯗꯗꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯀꯤꯟꯅ ꯊꯤꯅꯠꯆꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯐꯨꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯒꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤꯅ ꯃꯄꯥꯡꯒꯜ ꯀꯟꯕꯅ ꯍꯦꯟꯈꯤꯕꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯄꯨꯊꯔꯛꯄꯗꯒꯤ ꯖꯦꯛꯇꯤ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯈ꯭रे ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯅ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗꯅ ꯃꯨꯚꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯎꯈꯤꯕ ꯃꯇꯥꯡ ꯑꯗꯨ ꯎꯕ ꯐꯪꯂꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯕꯨ ꯀꯔꯝꯅ ꯇꯥꯏꯂꯔꯅ ꯐꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯕ ꯖꯦꯛꯅ ꯋꯥꯔꯤ ꯂꯤꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯥꯡꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯦꯞꯂꯤꯕ ꯇꯥꯏꯂꯔ ꯇꯁꯦꯡꯅ ꯂꯩꯕ ꯅꯠꯇꯦ ꯖꯦꯛꯀꯤ ꯑꯇꯣꯞꯄ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯒ ꯂꯩꯕꯒꯨꯝꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡ ꯑꯌꯥꯝꯕ ꯇꯥꯏꯂꯔꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯕꯣꯝ ꯂꯣꯏꯅ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯈ꯭रे ꯍꯥꯏꯕꯁꯤ ꯎꯕ ꯐꯪꯈ꯭रे ꯕꯤꯜꯗꯤꯡ ꯊꯨꯒꯥꯏꯅꯕ ꯄ꯭ꯂꯥꯟꯁꯨ ꯇꯥꯏꯂꯔꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯒ ꯖꯦꯛꯀꯗꯤ ꯃꯁꯥ ꯑꯃꯠꯇ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯝ ꯀꯗꯥꯏꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯖꯦꯛꯅꯁꯨ ꯍꯧꯖꯤꯛ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯃꯥꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤ ꯃꯥꯅ ꯈꯪꯂꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯏꯂꯔꯅ ꯈꯪꯕꯒꯤꯅꯤ ꯍꯥꯏꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗꯅ ꯇꯥꯏꯂꯔꯒꯤ ꯑꯥꯔꯃꯤꯅ ꯃꯔꯂꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯖꯦꯛꯅ ꯎꯕ ꯐꯪꯂꯤ ꯃꯁꯤ ꯎꯔꯒ ꯖꯦꯛꯅ ꯇꯥꯏꯂꯔꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯃꯥꯕꯨ ꯊꯥꯗꯣꯛꯈꯣ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯃꯁꯤ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕꯁꯨ ꯃꯁꯤꯅꯤ ꯍꯥꯏꯔꯤ ꯖꯦꯛꯅꯗꯤ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯑꯩꯕꯨ ꯁꯦꯝꯂꯤꯕꯗꯤ ꯅꯪꯅꯅꯤ ꯅꯪꯅ ꯑꯩꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯄꯥꯝꯈꯤ ꯃꯗꯨ ꯅꯪꯅ ꯉꯝꯗꯕꯗꯒꯤ ꯑꯩ ꯊꯣꯔꯛꯄꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ 60 ꯁꯦꯀꯦꯟ ꯈꯛꯇ ꯉꯥꯏꯔꯦ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯣꯈꯥꯏꯔꯛꯀꯗꯕ ꯍꯥꯏꯗꯨꯅ ꯐꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭रे ꯖꯦꯛꯁꯨ ꯍꯧꯖꯤꯛ ꯃꯊꯟꯇ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯅꯪꯒꯤ ꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯝꯂꯣꯏ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯈꯨꯠꯇꯅꯤ ꯑꯩꯅ ꯎꯔꯤꯕ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯛꯇꯃꯛ ꯎꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯎꯔꯛꯂꯦ ꯃꯁꯤꯗꯒꯤꯗꯤ ꯃꯁꯥ ꯃꯊꯟꯇ ꯀꯥꯞꯁꯤꯟꯖꯅꯕ ꯈꯗꯥꯡꯗ ꯅꯣꯡꯃꯩꯅ ꯅꯝꯈ꯭रे ꯃꯁꯤ ꯎꯔꯒ ꯇꯥꯏꯂꯔꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ ꯖꯦꯛꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯈꯛꯇ ꯅꯠꯇꯦ ꯇꯥꯏꯂꯔ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯣꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯈꯅꯥꯎꯗ ꯅꯣꯡꯃꯩ ꯅꯝꯂꯒ ꯃꯊꯟꯇ ꯀꯥꯞꯁꯤꯟꯖꯈ꯭रे ꯃꯥꯅ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯤꯃꯛ ꯃꯆꯤꯟꯕꯥꯟꯗꯒꯤ ꯈꯗꯥꯡꯂꯣꯝꯗ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯛꯀꯤ ꯃꯃꯤꯠꯇꯅ ꯇꯥꯏꯂꯔꯒꯤ ꯃꯀꯣꯛꯇ ꯄꯥꯟꯕꯒꯨꯝꯅ ꯎꯔꯤ ꯃꯁꯤ ꯎꯔꯒ ꯍꯧꯖꯤꯛ ꯖꯦꯛꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯁꯤꯕꯨ ꯁꯤꯈ꯭रे ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯥꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯈꯗꯥꯡꯗ ꯍꯣꯕ ꯅꯠꯇꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯇꯥꯏꯂꯔꯒꯤ ꯑꯥꯔꯃꯤꯅ ꯃꯔꯂꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯃꯔꯂꯥꯁꯨ ꯍꯧꯖꯤꯛ ꯖꯦꯛꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯎꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭रे ꯃꯔꯝꯗꯤ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯗꯥꯡꯒꯤ ꯁꯔꯨꯛꯁꯨ ꯂꯣꯏꯅ ꯁꯦꯒꯥꯏꯈ꯭रे
ꯍꯧꯖꯤꯛ ꯖꯦꯛꯅ ꯇꯥꯏꯂꯔꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯧꯔꯒ ꯃꯂꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯒ ꯅꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯥꯔꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯠꯍꯟꯈ꯭ꯔꯦ ꯃꯂꯥꯁꯨ ꯄ꯭ꯔꯞ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯗꯥꯡꯗ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯔꯨꯃꯥꯟ ꯑꯃꯅ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯖꯦꯛꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯅꯪ ꯀꯔꯤꯃꯇ ꯈꯟꯒꯅꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯊꯥꯖꯧ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯈꯣꯏꯅ ꯃꯥꯡꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡ ꯀꯌꯥ ꯃꯊꯪ ꯄꯣꯈꯥꯏꯕ ꯍꯧꯔꯛꯂꯦ ꯃꯁꯤꯕꯨ ꯎꯔꯒ ꯖꯦꯛ ꯑꯃꯗꯤ ꯃꯂꯥ ꯈꯨꯠꯁꯝꯅꯗꯨꯅ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯋꯥꯔꯤ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯩꯔꯒꯁꯨ ꯀꯣꯛꯄ ꯉꯝꯅꯕ ꯋꯥꯐꯝ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯇꯥꯏꯂꯔ ꯗꯔꯗꯟ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯦ ꯏꯟꯁꯣꯝꯅꯤꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯞꯅꯇꯒꯤ ꯖꯦꯛꯀꯤ ꯋꯥꯈꯜꯗ ꯁꯥꯒꯠꯄ ꯃꯥꯅ ꯑꯣꯏꯕ ꯄꯥꯝꯕ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯑꯣꯏꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯂꯣꯏꯅ ꯂꯩ ꯃꯗꯨ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯣꯏꯕ ꯉꯝꯂꯛꯇꯕ ꯃꯤꯀꯨꯞꯇꯒꯤ ꯏꯟꯁꯣꯝꯅꯤꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯛꯀꯤ ꯋꯥꯈꯜꯗ ꯃꯥꯅ ꯑꯣꯏꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯄꯅꯤ ꯃꯁꯤꯕꯨ ꯇ꯭ꯔꯤꯒꯔ ꯇꯧꯔꯛꯂꯒ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯕ ꯍꯧꯔꯛꯂꯤꯕꯅ ꯃꯂꯥꯒ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯅꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯑꯇꯣꯞꯄ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯁꯤꯕꯨ ꯃꯥꯅ ꯎꯕ ꯈꯔ ꯍꯧꯔꯛꯂꯕꯅꯤ ꯃꯁꯤꯒꯤ ꯈꯨꯗꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯁꯤꯟ ꯈꯔꯗ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯐꯦꯠ ꯎꯔꯝꯂꯒ ꯐꯠ ꯃꯥꯡꯈꯤꯕ ꯑꯗꯨ ꯖꯦꯛꯀꯤ ꯑꯅꯧꯕ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯁꯦꯝꯒꯠꯄ ꯍꯧꯔꯛꯄꯒꯤ ꯈꯨꯗꯝꯅꯤ ꯇꯞꯅ ꯃꯥꯒꯤ ꯑꯅꯧꯕ ꯄꯥꯔꯁꯣꯅꯦꯂꯤꯇꯤꯅ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯍꯧꯔꯛꯈꯤ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯥꯔꯃꯤ ꯁꯦꯝꯒꯠꯂꯒ ꯃꯈꯜ ꯀꯌꯥꯒꯤ ꯀ꯭ꯔꯥꯏꯝ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯌꯦꯛꯈꯥꯏ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯇ ꯃꯤꯕꯨ ꯍꯥꯠꯄ ꯇꯨꯞꯄꯗꯤ ꯌꯥꯎꯈꯤꯗꯦ ꯃꯔꯂꯅꯁꯨ ꯖꯦꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯉꯛꯄ ꯐꯥꯎꯈꯤ ꯑꯃꯨꯛꯅ ꯃꯥꯒ ꯂꯣꯏꯅꯕꯗ ꯍꯔꯥꯎ ꯂꯣꯏꯅꯈꯤ ꯑꯗꯨꯒ ꯑꯃꯨꯛꯅ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯈꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯃꯨꯛꯅ ꯖꯦꯛꯅ ꯃꯍꯥꯛ ꯑꯁꯤ ꯇꯥꯏꯂꯔꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯑꯃꯨꯛꯅ ꯖꯦꯛ ꯑꯣꯏꯅ ꯂꯩꯕꯒꯤꯅꯤ ꯀꯣꯟꯅꯗꯤ ꯖꯦꯛꯅ ꯇꯥꯏꯂꯔ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯑꯇꯣꯞꯄ ꯄꯥꯔꯁꯣꯅꯦꯂꯤꯇꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤ ꯃꯗꯨꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯃꯨꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯃꯉꯣꯟꯗ ꯁꯥꯐꯣꯡꯂꯛꯈꯤꯕ ꯇꯥꯏꯂꯔꯒꯤ ꯋꯥꯈꯜꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯂꯒ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯑꯁꯨꯝꯅ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯆꯤꯊꯍꯧꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯆꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯁ꯭ꯇꯣꯔꯤ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ